business tawbudi yam lai ko ma kamaina chalai tu no operations nan kamaina chalai kani sales kamaina thakuding sales kamaina torkani adugi potuma somyam khangbi ma dakar ni. Everyone, my name is Thokchom Surmangol Singh. I'm the founder of Asksur.com. I'm on the mission to help you 100,000 youth to teach you the modern new way of education to develop your skill set by using my 5 philosophy. Okay, so sigi ngangi homework talk puda first half say ilana takre ko aduga second ga third ka dudi ai ujadre ko ai forma so apply present talk de aduga isaw na sana ngam haibek tabuna that's a different story try di amtang de ai to haninge ko rakesh ki ma thare rakesh ni moi kasina kanu ma ta khoi chatra ngatan moi website sawa hore dunan. Okay, me am khoi je yamba yam daba ko si da mi lising ani di sure ko manipur gi lana makta. So anyway, makha tarpuda ko me amu yango ngasigi akhona class tawdu se advertisement da ai kamaina master kamain tawni aina hengwai newspaper da ko adegi youtube da amadi radio da adegi akhona ai pot ama leire ai pot che miyam da kamaina yoholakani amadi mayam da kamaina pamalakani haibigi matang da ngasi koi in details ona khana seba ko. Let's say business owner natraga entrepreneur oibi tari som de marketing yam haiba mathau tai ko kayumba somna marketing haitragadi songi product it's a loy ko aduna han by point se myaming biro ko what is that advertisement ase kaino ko mayam na khanariba advertisement is exactly karino ani subada aina yondu report se karino yondu se ko aina yondu report se phasana hana khangbam darkar oiba adagi ahum subada ko ai kamaina yolap toino sigi pot se are krishna sakti kukhanje koi jayomi to 3125 ke Krishna Krishna Hare Krishna ko ademo number 4 da amuyeng biro identify kanana aigi potse khwaidagi hena laini havneba and last not but the least I technically amuk taage memda Facebook advertisement amma kamaina setup tawuni ko sima asidagi hairani ko aduga Facebook ads lo matam da stereotype anam khak lei ko stereotype asina secret ni sina setup to minar si sida kitang technically kitang yorkani ko sima ko smile adu yam laina ai ahan bagi advertisement ase kaino je mamda harage kana gumba mana hengwai advertisement je any form da to bi ai yadro cover da to bi ai ka dei billboard choina to bi ai ko gi poster oina thiat pi raga adu su to bu mi ai radio da kana gumba am da pi raga dum tok ki bi ai adegi youtube da influencer am ne ga dum to bi ai somna dum tor su ai ba tawudabu advertisement and hack target the most important thing somna khangbi do sa message I never. So what message somna piriba message se kanagi da muktano karamba mi gi da muktano maji chahi ni phu hundoi da leiba mira chahi yankhai gi lenga da leiba mira kana da no aina ngasi pijariba ai advertisement gi message se ko somna yoliba poche mi am ni soin target tor mani ba natrane somna nga yole na khanbiro nga je kanada yoninge ba kanagi da muktano somna message pibi do sa somna modi care to bigera skin care to bigera adegi pasagi matang lu to bigera tuition gi oja boy bigera adegi skills development bu tak bigera ko you tell me anything whatever you wanted to sell but there must be a specific person you wanted to give a message ko aduna hengwa mina advertisement and high tari this is a message ai message se kanada ye hondoi no khabar gi kuthang le yonsira pau adi tv gi radio gi ko adi youtube gi kuthang da social media gi kuthang da amadi soin yaudu soin yaroiba natra aduna akoina hengwai advertisement to nang message le baba karino nang haidu ngarang aina pi beduni ko problem solution case studies and last not but the least call to action sigi marize message una pibiro adu si haize it is a message directed to at some specific person ko somna piriba message to kanagumba amada yam thina specific oina pibio aina ngrang sida ina form lam pi dana ahanbada problem ngangbiro sigi problem sina clear solve toriba kano se kaino asi kanagi da makto chahi aidi chahi yankhai suruba mi myam da target tawge aidi chahi kun kulum doi degina chahi kun sabu kimlung de leiba mi da target tawjage ko adigi mana aidi chahi try pani mathakta leiba target tawjage aidi chahi 35 ki mathakta leiba target tawge it really depends on your message nangi customer je sida dum yorma dong neba ko mana leiba problem se kaino si define tawdragadi advertisement comment tawde manipur gi type tor kono ko
ꯁꯣꯏ ꯑꯣꯏꯔꯣꯏ ꯑꯗꯩ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯥꯔꯁꯇ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯄꯤꯔꯤꯕ ꯁꯣꯂꯨꯁꯟꯁꯦ ꯀꯩꯅꯣ ꯀꯣ ꯑꯩꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯁꯇꯃꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯣꯂꯨꯁꯟ ꯄꯤꯗꯣꯏꯅꯦꯕ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯂꯦꯠꯁ ꯁꯦ ꯑꯥꯏ ꯑꯦꯝ ꯑꯦꯟ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯥꯏ ꯑꯦꯝ ꯑꯦ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯥꯏ ꯑꯦꯝ ꯇ꯭ꯔꯥꯏꯡ ꯇꯨ ꯍꯦꯜꯞ ꯌꯨ ꯀꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩ ꯊꯣꯛꯂꯛꯄꯅꯤ ꯀꯣ ꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯝꯄꯅꯤ ꯃꯃꯤꯡ ꯀꯧꯔꯁꯨ ꯌꯥꯔꯦ ꯀꯣ ꯑꯗꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯃꯃꯤꯡꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯨꯃꯥꯏꯅ ꯐꯍꯟꯗꯣꯏꯅꯤ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯅꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁ꯭ꯀꯤꯜꯁ ꯍꯩꯇꯕ ꯍꯥꯎꯁ ꯋꯥꯏꯐ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯐꯟꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯣ ꯐꯟꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣ 5 crore ꯂꯣꯟ ꯄꯤꯔꯦꯅ ꯈꯜꯂꯁꯦꯕ ꯀꯩꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤꯕ ꯍꯧꯖꯤꯛ ꯇꯥꯎꯏꯗ꯭ꯔꯥꯅꯦ ꯗ ꯈꯟꯅꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯕꯐꯥꯎꯗ ꯀꯣꯆꯤꯟ ꯆꯦꯜꯂꯛꯑꯅꯤ ꯍꯧꯖꯤꯛ ꯆꯦꯜꯂꯛꯇꯣꯏꯅꯤ ꯀꯣ 5 crore ꯂꯣꯟ ꯄꯤꯅ ꯍꯥꯏ ꯃꯇꯝꯗ ꯀꯅꯥꯒꯤ ꯃꯄꯨꯟꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯕ ꯃꯤꯐꯥꯎꯗ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯂꯥꯛꯇꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯄꯩꯁꯥꯗꯣ ꯄꯥꯝꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯣꯂꯨꯁꯟꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯗ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯅꯕꯨ ꯆꯨꯝ ꯇꯥꯔꯒꯗꯤ ꯐꯟꯗꯣ ꯑꯩꯈꯣꯏ ꯔꯦꯁ ꯇꯧꯖꯒꯦꯕ ꯑꯩ ꯏꯟꯚꯦꯁꯇꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯄ꯭ꯔꯗꯛ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩ ꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯚꯦꯁ ꯇꯧꯕ ꯉꯝ ꯇꯥꯔꯦ ꯃꯉꯣꯟꯗ ꯀꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯖꯁ ꯇꯦꯜ ꯃꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯔꯠ ꯏꯁ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯃꯆꯥ ꯑꯣꯏꯅ ꯄꯩꯁꯥ ꯊꯥꯗꯅꯤꯡꯗꯦ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯗꯦ ꯗꯣꯟ ꯋꯥꯟ ꯇꯨ ꯁ꯭ꯄꯦꯟ ꯗꯦꯌꯔ ꯃꯅꯤ ꯏꯟ ꯗ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯍꯥꯏꯔꯧꯔꯥ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯃꯅꯤꯄꯨꯔꯗ KFCꯒꯤ ꯀꯩꯅꯣ ꯀꯌꯥ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯃꯥꯒꯤ ꯐ꯭ꯔꯦꯟꯆꯥꯏꯖꯤꯁꯦ 10 ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ KFCꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁ ꯇꯧꯔꯤꯁꯦ ꯀꯔꯣꯔ ꯀꯣ ꯀꯔꯣꯔ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦꯗ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯦꯠꯁꯦ ꯀꯔꯣꯔ 2 ꯍꯥꯏꯔꯁꯦꯕ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ KFCꯁꯦ 200 ꯃꯊꯛꯇ ꯂꯩꯕ ꯃꯣꯏꯗꯅ ꯆꯍꯤ ꯑꯃꯗ 100 crore ꯁꯦꯜꯁ ꯇꯧꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯚꯦꯁꯇꯔꯒꯤ ꯃꯥꯏꯟꯗꯅꯦ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯤꯗꯨꯒꯤ ꯃꯥꯏꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯟꯚꯦꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤꯗ ꯏꯟꯚꯦꯁ ꯇꯧꯒꯗ꯭ꯔꯥ ꯀꯩꯗ ꯇꯧꯔꯛꯀꯅꯤ ꯀꯣ ꯖꯦꯀꯣb ꯍꯣꯏ ꯌꯥꯝ ꯉꯟꯅ ꯆꯪꯕꯤꯔꯛꯏ ꯀꯣ ꯑꯗꯒꯤ ꯆꯤꯡꯈꯩ ꯁꯣꯔꯣꯛ ꯈꯥꯏꯕꯝꯁꯨ ꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯁꯅꯥꯃꯇꯨꯝ ꯀꯣ ꯑꯗꯩ ꯐ꯭ꯔꯦꯡꯛ ꯑꯗꯒꯤ ꯕꯤꯖꯦꯁ ꯁꯥꯏꯈꯣꯝ ꯑꯩ ꯁꯣꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯄꯤꯀꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯍꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯂꯧꯊꯣꯔꯛꯀꯅꯤ ꯑꯗꯣ ꯑꯥꯁꯨꯔꯗꯤ ꯈꯦꯠꯅꯩ ꯀꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯦ ꯆꯠꯀꯣ ꯑꯗꯨꯒ ꯗꯦꯟꯄꯨ ꯇꯥꯕꯤꯕ꯭ꯔꯣ ꯗꯦꯟꯄꯨ ꯑꯗꯒꯤ ꯑꯕꯤꯁ ꯇꯧꯔꯣꯡꯕꯝ ꯀꯣ ꯑꯗꯒꯤ ꯁꯒꯣꯜꯁꯦꯝ ꯀꯅꯟ ꯀꯨꯃꯥꯔ ꯑꯗꯒꯤ ꯑꯃꯅ ꯕꯤꯖꯦꯁ ꯁꯥꯏꯈꯣꯝ ꯑꯗꯒꯤ ꯆꯤꯡꯈꯩ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯀꯣ ꯑꯗꯒꯤ ꯐ꯭ꯔꯦꯡꯛ ꯑꯗꯒꯤ ꯑꯃꯅ ꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯂꯧꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯣ ꯑꯩꯈꯣꯏ ꯔꯨꯜꯗ ꯇꯧꯃꯤꯟꯅꯁꯦ ꯀꯣ ꯑꯗꯨꯅ ꯕꯤꯖꯦꯁ ꯁꯥꯏꯈꯣꯝꯁꯦ ꯑꯩ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯀꯣ ꯑꯗꯒꯤ ꯐ꯭ꯔꯦꯡꯛꯁꯨ ꯑꯩ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯕꯤꯁ ꯇꯧꯔꯣꯡꯕꯝ ꯑꯃ ꯌꯥꯎꯖꯔꯤꯁꯦ ꯀꯣ ꯑꯁꯤꯃꯒ ꯑꯩ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣ ꯑꯕꯤꯁ ꯇꯧꯔꯣꯡꯕꯝ ꯀꯣ ꯑꯩ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯑꯣꯀꯦ ꯑꯗꯒꯤ ꯐ꯭ꯔꯦꯡꯛ ꯑꯅ ꯑꯃꯁꯨ ꯌꯥꯎꯕꯤꯔꯤ ꯀꯣ ꯐ꯭ꯔꯦꯡꯛ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯡꯛꯁꯨ ꯂꯧꯊꯣꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯑꯗꯒꯤ ꯕꯤꯖꯦꯁ ꯁꯥꯏꯈꯣꯝ ꯀꯣ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯒꯦ ꯁꯤꯁꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯃꯌꯥꯝ ꯇꯧꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯤꯇꯪ ꯁꯤरिꯌꯁ ꯑꯣꯏꯅ ꯇꯧꯃꯤꯟꯅꯁꯦꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯌꯥꯏꯗꯅ ꯌꯥꯗ꯭ꯔꯅꯦ ꯑꯩ ꯃꯌꯥꯝꯗꯣ ꯏꯅꯦ ꯑꯃꯗ ꯕꯣꯔꯥ 5,000 ꯂꯩꯔꯒ ꯑꯩ ꯃꯌꯥꯝ ꯂꯣꯏ ꯀꯣꯡꯖꯒꯦ ꯅꯣꯡꯃ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯀꯣ ꯑꯣꯀꯦ ꯁꯣ ꯑꯗꯨꯅ ꯌꯦꯡꯕꯤꯔꯣ ꯀꯣ ꯁꯣꯂꯨꯁꯟꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯀꯦꯁ ꯁ꯭ꯇꯗꯤꯁ ꯑꯃ ꯍꯥꯞꯄꯤꯔꯣ ꯃꯃꯥꯡꯗ ꯃꯥꯁꯦ ꯑꯩ ꯄꯣꯠ ꯂꯩꯈꯤꯕꯅꯤ ꯄꯣꯠ ꯂꯩꯔꯒꯅꯦ ꯃꯥ ꯁꯤꯖꯤꯟꯅꯔ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯔꯤꯖꯜ ꯐꯪꯉꯦꯕ ꯀꯣ ꯅꯪꯒꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯌꯣꯟꯖꯔꯤꯕ ꯄꯣꯠꯇꯨꯒꯤ ꯔꯤꯖꯜ ꯑꯃꯗꯤ ꯄꯤꯕꯤꯔꯝꯃꯣ ꯑꯣꯔ ꯑꯥꯎꯠꯀꯝꯁ ꯑꯃ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯁ ꯅꯣꯠ ꯕꯠ ꯗ ꯂꯤꯁꯇ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯉꯁꯤꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯂꯣꯏꯔꯁꯤꯗ ꯌꯥꯔꯕ ꯑꯗꯨꯅ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯅ ꯍꯌꯦꯡꯋꯥꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯐꯣꯔꯃꯥꯁꯤꯗ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯅ ꯉꯥꯡꯕꯤꯔꯛꯑꯣꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯣꯝꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯂꯩꯇꯕ ꯀꯣ ꯑꯅꯤꯁꯨꯕꯗ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯏꯐ ꯌꯨ ꯁ꯭ꯇꯥꯔꯠ ꯐ꯭ꯔꯣꯝ ꯄꯣꯏꯟ ꯑꯦꯗꯒꯤ ꯍꯧꯔꯒ ꯄꯣꯏꯟ ꯕꯤꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏ ꯀꯣ ꯃꯥ ꯀꯃꯥꯏꯅ ꯆꯂꯥꯏꯔꯛꯇꯣꯏꯅꯣ ꯑꯣꯄꯔꯦꯁꯟꯁ ꯅꯪ ꯀꯃꯥꯏꯅ ꯆꯂꯥꯏꯔꯛꯀꯅꯤ ꯁꯦꯜꯁ ꯀꯃꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜꯁ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯁꯣꯝ ꯌꯥꯝ ꯈꯪꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ
ꯀꯩꯅꯣꯗ ꯁꯣꯂꯨꯁꯟꯁꯤꯅ ꯀꯩꯅꯣ ꯑꯩꯁꯦ ꯀꯝꯄꯅꯤ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯣꯏꯅ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯣ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤꯃ ꯐꯖꯅ ꯈꯪꯕꯤꯔꯣ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯀꯅꯥ ꯀꯅꯥꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯐꯪꯈꯤꯕ ꯔꯤꯖꯜ ꯑꯃꯗꯤ ꯑꯥꯎꯠꯀꯝ ꯐꯖꯅ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯉꯁꯤꯃꯛ ꯀꯣ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯖꯒꯦꯅ ꯁꯨꯃꯥꯏꯅ ꯌꯥꯔꯦꯀꯣ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯈꯕꯔꯗ ꯇꯧꯒꯦꯔꯥ ꯔꯦꯗꯤꯑꯣ ꯇꯧꯒꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯐꯣꯔꯃꯦꯠ ꯑꯃꯗꯤ ꯀꯥꯏꯔꯨꯅꯣꯕ ꯀꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯇꯥꯕꯅꯤ ꯀꯣꯃꯦꯟ GTZ ꯑꯅ ꯒꯨꯗ ꯇꯨ ꯒꯣ ꯑꯅ ꯑꯝꯇꯤꯁꯨ